Ngasi lainingthaw sanamahi da ko akhoi kunagaw gi Bangladesh ki Meitei gi Manipur ima leibakkidamak ta tangdu leitana bahaidana mayam irakatuna khoiramba gi thoram pangthok sabane ba ko ngasi gi thoram se mayamna ima leibakkidamak ta mairakat le lainingthaw ipar da ko 인기르고 mayam aikuna lainingthaw sanamahi da mairakatuna Manipur da tangdu leitana ba Kibamda epagi ipacha ichina maiyamna amna wana matam leliba aslan thumudam binaba matang use mairakatli leibakkidamak khurumjari aduga andasida matangsida tinbirima mayamda nolokna nisungari hauti Merakat pesihek lo selapka, lainingthaw sanamahi laininglupi General Secretary awang tapung kamini na hau ki bacahi asigi aku ki caga amasung cadinggi merol sing paduna tinliba mayam da tahan bina bahaduna aina nolokna nisungari awang tapung kamini bu lainingthaw sanamahi laininglupi General Secretary amoina lobasigi sen thungyoga jaga cadinggi Senior citizen for Maya, Manipur Sagi, Lendesa, Jasin, Alipalisin, Ahumata, Doneta, Rani. Mayana, Epagi, Sanamahi, Servan, Tagi, Lupan, Lakanga, Isin, Matu Tarataru. Makada, Ambato, Amuki, apa Yuki, Magandagi, Lupalisin Tara. Guess what? Asisun Lupi, Lupalisin Tara. Roni Kuman, Luki, Asisun Lupalisin Tara. Apung beda, apa dekat di sini Lupala Tarunga,
Lising kunsa manata sama katare. Matanga apagi khoroki matanga urerui kambagi thalanda tangi basi lupa laka maka lising mathuga sama panda danhai. Matanga apagi lainingthaw aduki makata khare horbasi lupa laka ma lising Ibu Jaluka, Satuka, Saranipa. Makada bagi haji Sane haji Hordata apa ikra dinete asigi polisi juga